Mobile internet data loina Sijinathokpagidamak Mayambana Manaonupabu Thangna Thillaga Hatkhre. Rajasthan ge Jodhpur da sahi taraga humdoirom suraba nupa macha amana mahaki pokminaba Manaonupabu mobile ge internet data loina Sijinathoi haibage wahouda Thangna Thillaga Hatkhre. Police ki paung matung inna laikhidraba nupa macha adu yumgi khwaidagi mathak thangba dalan mathakta yumgi miyoi singna I teiraga taduna lairambada thengnabadage haukiba yumsa kaisa numit ke numidangda hospital da pukhatki adubu doctor na mahaksi na pukhalakle haina phongdoroki haire thongdok adu da chenariba mara lairaba nupa macha aduna Manaonupabu Thangna thillaba matung mayum thadokuna chenki adubu police na mahakpu ngarang railway station dagi phaba ngamki paw asigi matung inna yumsa kaisa numit ki numidangda thongdok asida chenariba Raman na mahaki Manaonupa Rayabu yumgi dalan mathakta kaukhotki amadi mahaki internet data Sijinathokpagidamak sai thangba tawki haire makhoi anina chinda pawdan aduna saunarakpadagi Raman na Manaonupa Rayagi mathabakta Thangna ahum marirak thilamlaga chenkivani haina police na makataki police ki official ge matung inna nupa macha ase pukning wakhal gi anaba lei haire